ꯃꯌꯥꯝ ꯉꯁꯤꯃꯨꯛ ꯆꯦꯅꯦꯜ ꯑꯁꯤꯅ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯔꯤꯕ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤꯔꯤꯁ ꯕꯥꯏꯀꯤꯡꯒꯤ एपिसोड 43 ꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ। ꯃꯃꯥꯡꯒꯤ एपिसोडꯁꯤꯡꯗꯨ ꯌꯦꯡꯕꯤꯗꯕ ꯌꯥꯎꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯆꯪꯕꯤꯗꯨꯅ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ, ꯋꯥꯔꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯚꯥꯞ ꯇꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ एपिसोडꯇꯒꯤ ꯈꯪꯃꯤꯟꯅꯈ꯭ꯔꯦ ꯕꯤꯌꯣꯟ ꯍꯣꯏꯁꯨ ꯃꯍꯥꯛꯀꯤ ꯔꯣꯝꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯂꯝꯕꯤ ꯊꯣꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯑꯪꯀꯜ ꯔꯣꯂꯣꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁ꯭ꯂꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯕꯤꯌꯣꯟ ꯍꯣꯏꯒ ꯄꯨꯟꯅ ꯆꯠꯈꯤꯕꯗꯒꯤ ꯕꯤꯌꯣꯟꯅ ꯂꯝꯈꯥꯡꯗ ꯔꯣꯂꯣꯕꯨ ꯃꯔꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯤꯡꯗ ꯂꯨꯞꯁꯟꯗꯨꯅ ꯂꯥꯛꯅꯈ꯭ꯔꯕꯅꯤ꯫ ꯀꯦꯇꯦꯒꯠ ꯂꯣꯝꯗꯅ ꯂꯒꯔꯊꯥꯅ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯃꯌꯨꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯟꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯂꯥꯟ ꯇꯥꯁꯟꯗꯨꯅ ꯈꯨꯗꯨꯝ ꯆꯟꯁꯟꯅꯕ ꯍꯣꯠꯅꯈ꯭ꯔꯕꯅꯤ꯫ ꯋꯦꯁꯦꯛꯁ ꯂꯣꯝꯗꯅ ꯔꯦꯒꯅꯔꯒ ꯑꯥꯏꯕꯔꯒꯅ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯝꯂꯒ ꯑꯦꯒꯕꯥꯔꯠꯀꯤ ꯀꯣꯅꯨꯡꯗ ꯌꯧꯁꯜꯂꯛꯄꯗ ꯔꯦꯒꯅꯔ ꯎꯕꯗ ꯋꯦꯁꯦꯛꯁꯀꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯃ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈ꯭ꯔꯕꯅꯤ꯫ ꯒꯦꯠ ꯉꯥꯏꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯔꯦꯒꯅꯔꯗ ꯇꯦꯟꯗꯝꯗꯨꯅ ꯂꯩꯕꯗꯒꯤ ꯃꯈꯨꯠ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯇꯨꯅ ꯅꯤꯡꯊꯧ ꯑꯦꯒꯕꯥꯔꯠꯀꯤ ꯀꯣꯅꯨꯡꯗ ꯈꯥꯅ ꯌꯦꯡꯗꯨꯅ एपिसोड ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯕꯅꯤ꯫ मधुगी मखा एपिसोड 43 असिगी अहानबा सिन असिदा केटेगटगी हौरे। मसिदा लेगरथागी लानमी अमदि केटेगटकी ओइना लैबा लानमीसिंगा खनरंबा अदु लेगरथाना खामदुना मफमसिदा लैरिबा मीसिंग असि आइगी मियोय ngakतनी हाइदुना लान तौनरमलिबा मयामसिनासु अमता ओइना पुनसनदुना लेगरथापु तराम तरामना ओखरे। मयामसिना लेगरथा चंगकपदा हराउ तयाम फोंदोकलिङै श्लोकसु महाकी लानमी अमनीमगा रेगनरना पाइरम थांग असि पुदुना थोलगली। मसी उबदा मफमसिदा लांगमिबा मी मयाम असिसु तुमिन तुमिन लैखरे। मसिदा श्लोकना लेगरथादा लेगरथा नंगना ngasi नमफुदुना तौहैदबा थबकसिंगि तौगे खल्लिबा करिगिनो अदुसु नुपी अमगी मायोक्ता लेप्तुना नंगदि नुपासिंगा पुन्ना लांथेंगनगदबा मीनी हाय। लेगरथाना मु अइना ngasi फावबदा नमफुदुना थबामता तौखिबा लैते अदुबु अइंगोंददि कनागुम्बा खरना तौखरे। नंगना अइगी इपुरोयबा अमदि अइगी संसारबु नमदना मुनखिबनि अदुगा नंग नुपीने हायबसु अइना खंगी अदुबु अइगिदि येकनबनि हायरगली। श्लोकना मु अइना नंगी नुपाबु मुनखिबा लैते माना ओइना अइबु पामखिबनि हायरि। लेगरथाना रेगनरना नंगबु पामखिबा लैते नंगना मंत्र जादू तौसंदुना महाकपु फाखिबनि हायरि। श्लोकना मु मोमोनोक्तुना नंगना वाफमदुदा थाजगे हायरबसु थाजरो यारे अदुबु नुपीसिंगना नुपा ओइबसिंगबु फाबा ngame हायबसिते अइनासु इसाना याय अदुबु थबा अदुदा जादू मंत्रगी करीमता दरकार ओइदे हायरि। श्लोकना मखा तादुना वाफमसिंगसिना अमा ओइना थमखरगा हौजी हौजिकी ओइनादि मयामना करीगुम्बा अमा लाउथोके। मफमसिगी निंगथौ ओइरंबा रेगनर ngasiगी संसारसिदा महाक हिंगदुना लैत्रे महाक सीख्रे हादुना लाउथोरगली। श्लोककी वाफमसिदा मयामसिसु इंगंगंगनादुना ngurungurung ngangnaduna लैरि। लेगरथाना मु श्लोकता नंगना वाफमदु करमना हायरिबनो हायरगली। श्लोकना अइना मंगदा उखिबनि अइनासु मखोइबु चत्तनबा हायदुना खुदोंथीबदुदगी कन्नबगिदमक कन्ना थेंखिबनि अदु यादबदगी मखोइ चतख्रे। अइना मंगखिबा मंगदुदा मखोइगी जहासिंगबु लोइना लुपसनखि रेगनरसु सीख्रे अदुगा अइगी इचानुपा आइबरबुसु सीख्रे हायरगली। लेगरथाना मु अदुबु मदु आरानबसु ओइबे याय हायरगली। श्लोकना मु होइ चुम्मी आरानबसु ओइबे याय मरमदि मदु मंगनि। लेगरथाना अइनासु मतम कुइनदगी अइगी युम्बु हंजन्नबगिदमक मंग अमा मंगदुना लाखि मसिगिदमक अइना लांथेंगनगदब लैरबसु सोइदना लांथेंगनगनि हायरगली। श्लोकना लेगरथादा नोक्सनदुना अइदि नंगा लांथेंगनबदि ngमोइ मरमदि अइगी इमा इपादौना वारियर अमसु नत्ते अदुना अइना लानफमसिदा माइ पाकदबसु लैते हायदुना थांगसि लंथोरक। श्लोकना मखा तादुना अदुबु अइना अइगी ओइबा मफमसिदा थौदांगसिंगदि लोइना पांथोकलमबनि इशोरसिंगना रेगनरगी मचानुपा मयाम लैगनि हायदुना हाइबिरमि हाय मदुबु अइना असेंबो ओइना ओंथोक्तुना मचानुपा मयाम पीबीरी। अइना रेगनरगी पुंसी वारी असिदा अचौबा थौदांग अमा लौरिबनि नंगोंदगिसु हेन्ना हायरमलगा श्लोकना मफमसिदा तिल्लिबा मियामसिदा ओनसनदुना अइ मयामदा करिगुम्बा वाफम अमतंग लाउथोकजगी मसिदा मयामगी पुकनिंगबु चिंसिनजरी अइना पामबदि मफमसिदगी टेक्ता कायदना चतखिबनि ईश्वरनसु अइबु मफमसिदगी चतखिबा पामलबनिना शांति ओइना टेक्ता कायदना चतखिबा पाम अदुगा नंगसु लेगरथा अइगी बोरगा लोइनना नंगी युमसिबु नंगना फंगौरगनि अदुगा अइगी इचानुपासिंगनसु मफमसिदा करी करी तौगरे करम तौगरे हाबसि सेंगना खंजरगनि अदुरबदि नंगोंदसु लमन खुमा अरोय नंगबुसु मखोइना ngakpiragani हायरि। मसिदगी लेगरथानसु श्लोकपु मफमसिदगी टेक्ता कायदना चतखिनबगिदमक अयाबसि पिथोकरे। श्लोकसु लेगरथादा थागतचरी हायरमगा मथंदा चतखिरमि अदुबु श्लोक असि मफमसिदगी खरा थोलकलबकान लेगरथाना तुंगलोमदगी तेन कापकपदगी मनगंदा युंगदुना श्लोक असि मोमोनोक्तुना तपना फमथखरे। लेगरथासु महाना मतंग कुइनादगी खंजरकपा थबा अमा मपुंग फाना लोइसनबगुम मपुकनिंगदा अपेनबा अमा पोगली। श्लोकसु मनगंदा तेनजैना पालबसु नोकना नोकना ngasiदगी ताइबंगपान थादोखिबा हाबदु ओइख्रे। मसिदगी सिनसे होंखिदुना उबा होइगी सिनदा अमुक लागली हौजिक उबागा सिगतकसि लेगरथाना फाजनदुना थममबदगी कासिदा तौफम खंगदना लैरिङै माइग्रेट कौबि मिनाय नुपि असिना कासिगी थोंजिबु हांतोक्तुना चंगकली। उबानसु खितंग छावरबना माइग्रेटकी मखौरी मेत्तुना लेगरथा कायदा लैगे हायदुना हंगली। माइग्रेटना उबादा उबा नंग केटेगटता याम थुना चतलो हायरगली। सिगतसु माइग्रेटना ओनसनदुना सिगत नंगसु याम थुना केटेगटता चतनबा तौरो हायरगली। मसिदगी मखोयनिसु चिंगनना
Margaret Katakata Kadoba Yaurage Haduna, Sinasi Muglotion. Masidaki Sinsia Muhon Kiduna, West Extra Muglag. Masida Regnarga, Ivarga, Mapam Chana, Ninto Egbaki get a sida lepton lading Egbaki Lan Mikara Tolakuna, question no lake. Lan missing a sinadi, Regnaru Masakang of the gi. Kanano Nang Haidun Hangi. Regnar Sup Maming di Haidavida, Aiga, Aigi Chano Pagaloina Mapam Sida. Matamamagi Nushiraba Maru, Ninto Egbat Punabala Libani. Nogi Ninto Egbanasu, Ailapagi Pao Sitarabadi, Sweden Harawani. Lan Misina Regnarda, Kogi Ninto Egbati, Mapam Sida Hoju Makti Laite Hair, Regnarna Muk Lan Misida Munna Yangenduna, Egbana Ibu, Lakla have a Pao Sitarabadi, Sweden Ibutaram the Mana Okan, Masidagi Lan Misina Su Changnava Ayavasi Peak, Masida Regnarna Mang Taton Changalaga, Ibarbuna, Sagona with the Haptan Porogli. Tanjasi the Ninto Egbaki Machanopa, Etalup to Tologli, Regnar Uba the Mapam Sida Lady Pajakra Nadi, Masakang Bagum Sutovi, Regnar Uba the Etaldi, Naktuna, Makoi Lan Missing Sida. Nakoi bunga or boro, Lali in passe, Hosi Powan Canano Kangribra. Mahaka Natunate, Regnar Lord Book ni Haiduna, Mayam Sida Lautor, Minchita, the Mapam Sida Lady Miam Chisu, Angakpomagalona, Nungang Naduna Lake, Etalna, Makata Arduna, Mahak Awangi Missingi, Ninto Oediba, Regnar Harib du Masini, Mahak Bukuda Sida Pazelo Haduna, Manai Sing the Lauduna, Etal Giovela missing a sina, Regnar Buputa Bahorogli, Regnar Su, Zaina Sing Kangduna. Macha Ibarda, Tumina Dumla, you have ingit a sedumak torogli. Etal su Regnarna, China Kango labor Sibu Yangjaraga, no to lady. Etalna, Manai Sida. Regnaga like Minervishikanano hadn't hungry. Lan Miamana, Mahak, Soinarabani Pam Chamani, Hide, Ibersu, Mapabu, Mayam Changana Puvi, Uda, Mahaki, as how begin meeting Amuksu Yangli. Masidaki Sensi Honkiduna, Regnar se Imunda, Makut Punzenduna, Sarangamada, Pazenduna Tamli, Masida Etalactuna, Regnarda, Aidinangbu, Yam Tatino Lady Bani. Nangalak Minaba, Thailand missing the Kai de Hore, I don't hungry. Regnarna, Aigilak Minaba, Lami Mata Laitre Hairi. Etalna, Nakoi Jas Kara the Lakman have so aina Kangli. Aduanako Gasiba, Mikra so aina Tangari. Aina Kanbada, Mikra di, Laram Kitabamali. Makoi Dukata, the Lotuna Tamlibanok, a same Hayu Haragli. Regnarna, Aina Haidivasini, Aigilan Mi Mata Laitre. Mapam Sida Lak Livasi, Ayamadi, Aigi Chanopa Ivergani Haragli. Etalna Muknoksanduna. Soinarabani Pam Chasi, Nangina Chanopa Oereko. Regnarna su, Hoi Mani Hairi. Etalna Makata Duna, Nang Mapam Sida, Nakoni Katala have si Aina Sutaja Bangamdre, Regnarna, Tapna, Makoi Singdu, Aina Loina Hatolamle, Asiba Singdu, Nakoina Sutanga Magani Haina Kali. Aigi Chanopa Iber Katai the Lagi Haidun Hungary, Etalna, Nang Magi the Magtadi, Nungsatiru Nuharagli, Regnarna, Nang Sunangi Nachasingi Nungsati the Bangambra, Nang Sumapa Ama or Ganida Haragli, Etalna Mokitang Shaurapna, Nangi Nachindudagi, Aigi Chasing Bupangan, Nangi Shani. Adunangasi, Sarang Sida Nang Lady was Matic Chap Chabani Hai. Regnarna, Ethel Nangang watching Sita Davida, Nangi Baba Egbati Kai the Lagre, I don't hunkalali. Masidagi Ethelsu, Regnagi me Sitaba Mo Sida, Sarang Sida Pujalam Laga, Sound Chatkri. Masidagi Sensi Hong Kiduna, Ketagata Muglagli, Masida Mapamsigi, Pajamiam Amadilan missing a sinner, Hana Maharani or Ramba Slok Shibagidamak, Lashoni Say Shaktuna. Tokpam Tokpa Mahaki, Aroy Matawangam Simpactona Bakan Honari, Mokoina, no re Maronda Sakpa Isakayama Saktuna, Bebharma Utuna, Slokia Sibaksan Sibu, he mother like Tien Kayagaloinana, Sing Sida in Tokre. Aduga Mai Chaklabati and Mayam Kapsanduna, Ising Maya Sida, Slokia Sibaksan Si Poloi Bikre. Tauribisingsi, Lagatana Sinduna Tobi Ribani, Masida Mapam Sigi Tantric Ama in the Lady Mahaku Tolactuna, Lagataga Munna Yangnari. Tantric Sinangasi Power the High Duna Laki, Wapam Singsi, Loina Chumduna Lagli. Matamada Slogna Tantric Sida, Ketekata Nupina, Sasanto, Wadra Haidun Hankibani. Tantric Sinasu, Togani Haina Kumki, Madugi Numidadu, Masisi, Oere Haina, Ayang by Koda Uhali. Masirik Sensi, was Sexta Mohalagle. Masida, Ningto Egbarsi, Maki Konung the Halagli. Mahak Yoropaga, Lamima Jacksanduna, Iningto, Regner Lord Book, Mapam Sida Yorogli. Adu, Adongina Janopa, Etalwopna, Marku Pajan no Tom Company Haidi. Masidagi Ningto Egbasu Kitang Sauramna, Parabab Jansalagli. Machanopa Ethalsu, Probab Chentoratuna, Harano Mapasida, Pau Sitamjeri, Egbana, Machada, Pau do Aina Hana Kangle, Mahakadai the Lege, Nakoina Mangon the Karikari to be created ping the Jankari. Mastagi Ethalnasu, Mapa Egbatpu, Regnabu Pazan no Tamli Mapam the Pudo Jagli. Regnasu, Egbana Jankosi Uda, Makoenisi, Munna the Magina don't like Egbana su Machanopada. Mapam Sidagi, Nakoi Loina Tokro Haina, Ingit Tokri. Ethalsu, Mapagi Monks at Naglap Togduna, Land missing Siloina Puduna Tokri. Egbana, Regnarda, Matam Aduang Queen at Changal Libakarigino Haiduna Hangduna, Masidagi, Sinsi Honkiduna, Ningtao Egbaka, Regnargasi, Karigumakara, Tamina Nabagidamak, Torang Todun Lady, Masida Regnarna, Karim Tachao Haiba Yadavida Labadagi, Egbana, Kaido Bayaure,
चानबसिंदु चाद्रिबदुना करिगिनो हादुना हंगली रेगनरना अइना आइगी इचानुपा आइबरबु उखिदबा कुइरे नुमित खरनी सि सुंगु उखिद्रे सिखरबरा चंगलिबरा हाबदु खंगनिंगी हारगली मसिदगी निंथौ एकबानासु मनाइसिंगदा याथंग पीदुना आइबरबु पुदुना थोलगली रेगनरसु मचाबु उजबदा हराउदुना आइबर नंग कैसु तौदबरा हादुना हंगली आइबरनासु मपादा होय आई कैसु तौदे बाबागी हौजिक लैरिबा फिबमदुदगिदी अइना खितंग फरिबा माले हादुना फागी तौरगली रेगनरना मुक महागी चानबसिंगसि इनथोरक्तुना आइगी इचानुपा आइबरना चाद्रिगे आइसु चारोय हारगली मसिदगी एकबानासु नंगी नचासिसु आइगी मरुओइबा अतिथिनी हादुना चानबा खरा पीदुना आइबरदा पीजरमी रेगनरसु मचा आइबरना चाखरबनिना महाकसु चानबसिंगसि लौदुना याम लामना चारी एकबाना रेगनरदा रेगनर नंगना आइबु थाजौ नचासि अइना खुदोंथीबा अमता नंगहलोय मनाइसिंगसिदा अमु ओनसन्दुना एकबाना नखोइनसु अंगांगसिबु चेक्सनना सेंसिनबिगिदबनी हादुना आइबरसे अमु पुसन्दुना चंगहनख्रे मसिदा आइबरना मपादा बाबा मखोइगा याम कन्ना मानबिरुनु हारमली एकबाना अमु रेगनरदा अंगांगसिना हारमलिबसि करिनो हादुना हंगली रेगनरनासु चानबसिंगसि चाना कैसु अरुबु वाफम नत्ते हाइरी एकबाना मखा तारक्तुना आइगी इचानुपा एथलना नंगी लौमिसिंग अमदी मरी मतासिंगबु हातुना अचौबा अरानबा थबक अमा तौख्रे अदुबु नंगना खल्लिबदु अचुम्बनी थबकसिंगदु अइना हाइबदगी तौखिबु गाक्तनी रेगनरसु एकबाकी वाफमसिदा चाना मिट खाना दुमक येंगली एकबाना मखा तारदुना असोकपा अनाबा हाइबसिदी हेंजलक्त्रिङाइदा कक्थलौगदबनी अइना हारिबसि लालबरने पावकी थबक अदु अइना तौखिबने हाइबसि अइ इसानासु याजरे मदु अइगी फिरेब अमगी मतुंग इन्ना तौखिबनी थबकसिंग अदु अइना याम हाइसिंगना प्लान अमगा लोइनना तौखिबनी मदुदा नंगी मी कया अमबुदी सीख्रे एक बात की वाफमसि तारबदा रेगनरदी असावगी सक्तम अमख उरी एक बार नमुक मखा तारदुना नंगना मफमसिदा मतम अमा लाकलंबदुदा नचानुपा अमगी मरु हुलमखि हाबदसु अइना खंगे लाइबक थीबदगी अंगांगसिगी ममा महारानी कुंटी अदुबुदी लैखिद्रे अदुबु अंगांगदुबुदी ngasisu अइना इचागुमना टेक्ता कायदना योगलबिनी हाइदुना अंगांग ओइरबा मेकनेस असि कौथोरगली रेगनरसु अंगांगसि उबदा वाखन नुंगाइतबा अमदि फावरी एकबाना अंगांगसिबु मनाक्ता लेपंदुना मसिनी नंगी नचानुपा मेकनेस नंगी बाबागा वारी सारुरो हाइदुना अंगांगसि थाजलगली अंगांगसिना रेगनरगी मनाक्ता तप तपना चंगसलक्तुना अइना मतम कुइनदगी ngasiगी नुमितसिदा बुंगाइजदुना लाकपनि इमानासु अदोंगी वारी कया अमा लिबिरमी इमानासु आइबु बाबागुम्बने हाइबिरमी नोंमा नत्रगा नोंमदी बाबागुमना मतिक मथाउना लैबा मी अमा ओइदुना अफावबा मी अमासु ओइनि हाइबिरमी ngasiदी अदोंबु उजबा मतमदा इमाना हाइबिरमसिंदु असेंगबा ngaktani हाइबसि खंगले रेगनरना मुक अंगांगसिदा मतमदा कनागुम्बा अमना अइंगोंदा अंगकपा अमगी मतांगदा हाइबिरमी ngasiदी अंगकपदु करिनो हाइबसि अइनासु खंगले नंगबु पोखिबा असिसु अंगकपा अमदगी ओइखिबनी मरमदी अइना नंगी इमादा करिमता तौखिबा लैते हाइरगली मसिदगी अंगांगसिसु मथवाइ नुंगाइतना पेदुना लैख्रे एकबाना मुक मैग्नस अइना खनबदा नंग मफमसिदगी चटखिबना फरनी मखा तापा वारी सानिंगबा लैरबसु कोना सारो हाइदुना अंगांगसिबु थादोख्रे अंगांगसि चटखरबा मतुंग एकबाना रेगनरदा अइनासु अंगांगसिबु मतम कुइनदगी चिंगनदुना लाकपनी नंगना मफमसिदा हलकपदा मतम असम चंगलिबसि करिगिनो हाइदुना हंगली रेगनरना अइना हौजिक फावबदा तौरक्लिबा थबकसि प्लान अमगी मतुंगिना तौरकपनी हाइरी निंथौ एकबाचु रेगनरगी वाफमसि ताबदा नोक्सन्दुना मखोइनेसि मुन्ना येंगनदुना लैख्रे मसिदगी सिनसि केटेकट्टा मुक लांगली मसिदा उबागा सिगतकसि सगोन अममम तोंगदुना माइग्रेटना थादोक पिरकपदगी मयुमदा मु हलगली मखोइनिना हौजिक फिंगना चंगकपदा लगरथाना सिंहासनदा फमदुना लेमसि उरे उबाना मफमसिदा होंगमैबा फिबमसि येंगदुना लगरथादा अखोई मा कायदा लैगे हाइदुना हंगली लगरथाना मु उबा नोय मादो सीख अइना महापो हातोख्रे हाइरगली उबागा सिगतकसिसु इंगंगंगना मरमना करिगिनो हाइदुना हंगलगली लगरथाना माना मतमदा केटेगटपु अइंगोंदगी मुनखिबनी अदुबो हौजिकती अइना मुक लौरे हाइरगली मसिदगी उबाना थांग सतोरकपदा सिगतना खामलम्मी मफमसिदा लैरिबा लगरथागी लामिसिंग असिनासु लाइ सतोक्तुना डिफेंस तौनबा ngaiduna laikre सिगतना मुक लगरथादा अखोइबुदी हौजिक फावबा हात्रिबा करिगिनो हाइदुना हंगलगली लगरथाना मुक मतांगसिददी नखोइगा मरी मत लैनदी नखोइनिसु रेगनरगी मचानुपा अमनी अदुना नखोइगिदी नाराना मत लैते हाइरी उबाना मुक साउना लगरथादा अखोइबु हौजिक फावबा हिंगंदुना थंबा हाबसि नंगी असोइबा अरानबा ओइगदौरिबनी हाइरगली लगरथाना अइना तौरिबा थबकसिंग असि अचुम्बनी हाइना खल्ली हाइरगली मसिदगी उबाना साउना मागी फीसि लौथोक्तुना एटेक तौनबगी सेम साखरे मनाउनुपा सिगतनदी उबाबु खामनबा कन्न होनरी अदुबु सिगतपु इन्थोलमलगा उबासि महागी थांसांगसि पाइदुना लगरथा तमना सुम चंगसलगली मसिदा महाकपु थिंगनबा लगरथागी मीसिंगना कन्न होनरी अदुबु महाना फुदुना सुम चंगसलगली लगरथानासु उबादा खुद थादनबा यारिखैदि लानमीसिंगजा खामली उबाना मंगोंदा फारइबा लानमीसिंगसि फुदुना सुम थममलगा उबादासु लगरथागी मीसिंगसिना खुद थादुना महाकपु फुदतुना मयाम चंगदना फाजिनख्रे उबासु पेंदबा अमगा लोइनना लगरथादा येंगदुना लाउदुना लैरी
ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯛꯁꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯑꯦꯛꯕꯥꯔꯅ ꯔꯦꯒꯅꯔꯗ ꯅꯪꯕꯨ ꯁꯥꯔꯪ ꯃꯅꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯑꯩꯅꯁꯨ ꯌꯦꯡꯕꯗꯗꯤ ꯅꯨꯡꯉꯥꯏꯇꯦ, ꯊꯥꯗꯣꯛꯂꯕꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯗꯧꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯦꯛꯕꯥꯔꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯩ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯛꯕꯥꯔꯅꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯔꯦꯒꯅꯔꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯁꯥꯔꯪ ꯑꯁꯤꯒꯤ ꯁꯣ ꯑꯁꯤ ꯃꯕꯨꯛꯇꯒꯤ ꯁꯦꯠꯇꯣꯛꯇꯨꯅ ꯎꯠꯂꯤ꯫ ꯔꯦꯒꯅꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ, ꯅꯪꯉꯣꯟꯗꯗꯤ ꯍꯧꯖꯤꯛ ꯅꯤꯡꯊꯧꯒꯤ ꯄꯋꯥꯔꯗꯨ ꯂꯩꯔꯤꯕꯅꯤ, ꯑꯩꯉꯣꯟꯗꯗꯤ ꯂꯩꯇ꯭ꯔꯦ, ꯅꯪꯒꯤ ꯄꯋꯥꯔꯁꯤꯡ ꯑꯗꯨꯒꯤ ꯅꯤꯁꯥ ꯑꯗꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯛꯕꯥꯔꯅ ꯑꯃꯨꯛ ꯑꯩꯅ ꯄꯋꯥꯔꯁꯤꯡ ꯑꯁꯤ ꯄꯥꯝꯕꯒꯤ ꯃꯔꯝꯗꯤ ꯃꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯅ ꯊꯕꯛ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯉꯝꯂꯤꯕꯅꯤ꯫ ꯋꯥꯐꯝꯁꯤ ꯍꯥꯏꯗꯨꯅ ꯑꯦꯛꯕꯥꯔꯅ ꯔꯦꯒꯅꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯣ ꯑꯁꯤꯕꯨ ꯇꯦꯕꯜ ꯑꯁꯤꯗ ꯊꯝꯈ꯭ꯔꯦ꯫ ꯔꯦꯒꯅꯔꯅꯁꯨ ꯆꯥꯅ ꯊꯛꯅꯕꯁꯤꯡꯁꯤ ꯆꯥꯁꯟꯅꯔꯝꯃꯒ ꯁꯣ ꯑꯁꯤꯕꯨ ꯂꯧꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯛꯕꯥꯔꯅ ꯑꯃꯨꯛ ꯄꯥꯏꯁꯟꯈꯤꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯄꯋꯥꯔꯁꯤꯡ ꯑꯁꯤꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯅꯤꯌꯣꯝ ꯆꯨꯝꯅ ꯐꯖꯅ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯔꯤ, ꯃꯗꯨꯒꯤ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯑꯩꯅ ꯏꯪꯂꯦꯟꯒꯤ ꯂꯥꯟ ꯇꯧꯅꯗꯨꯅ ꯂꯩꯔꯝꯂꯕ ꯂꯝ ꯃꯆꯥ ꯃꯆꯥꯁꯤꯡꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯟꯗꯨꯅ ꯑꯆꯧꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯪꯂꯦꯟ ꯂꯩꯕꯥꯛ ꯑꯁꯤ ꯀꯅꯥꯝꯇꯅ ꯈꯨꯠ ꯊꯥꯕ ꯉꯝꯗꯕ ꯃꯄꯥꯡꯒꯜ ꯂꯩꯔꯕ ꯂꯩꯕꯥꯛ ꯑꯗꯨ ꯑꯣꯏꯒꯗꯧꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯆꯧ ꯑꯆꯧꯕ ꯑꯦꯇꯦꯛ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯊꯣꯛꯄ ꯉꯝꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯈꯤꯇꯪ ꯎꯁꯤꯠꯇꯅ ꯑꯩꯉꯣꯟꯗꯒꯤꯁꯨ ꯉꯝꯃꯗꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯦꯛꯕꯥꯔꯅ ꯑꯃꯨꯛ ꯅꯪꯗꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯧꯎ ꯁꯤꯡꯎ ꯇꯧꯕ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯈꯜꯂꯤ, ꯃꯁꯤꯗ ꯅꯪꯅꯁꯨ ꯑꯩꯅꯁꯨ ꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯔꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯑꯩꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯍꯥꯠꯇꯣꯛꯂꯒ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ? ꯑꯦꯛꯕꯥꯔꯅ ꯇꯁꯦꯡꯕꯗꯤ ꯑꯩꯅ ꯂꯦꯞꯈꯤꯕ ꯐꯤꯔꯦꯞ ꯑꯗꯨ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯇꯥꯏꯃꯤꯡꯗꯤ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯇꯨꯡꯗꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯂꯥꯛꯇꯨꯅ ꯂꯩꯔꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤꯁꯨ ꯊꯥꯖꯕꯅꯤ꯫ ꯑꯩ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯏꯆꯥ ꯑꯃꯗꯤ ꯏꯁꯨ ꯑꯦꯜꯐ꯭ꯔꯦꯗꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕꯀꯥꯟ ꯃꯗꯨꯗꯁꯨ ꯉꯁꯤ ꯅꯪ ꯑꯩꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ꯫ ꯔꯦꯒꯅꯔꯁꯨ ꯑꯦꯛꯕꯥꯔꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯑꯗꯨꯃꯛ ꯇꯥꯁꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯦꯛꯕꯥꯔꯁꯤ ꯍꯧꯖꯤꯛ ꯔꯦꯒꯅꯔꯒ ꯋꯥꯔꯤ ꯁꯥꯅ ꯌꯨ ꯁꯨꯝ ꯊꯛꯆꯟꯕꯗꯒꯤ ꯃꯁꯥ ꯑꯁꯤ ꯌꯨ ꯈꯔ ꯉꯥꯎꯈꯠꯂꯛꯂꯤ꯫ ꯑꯦꯛꯕꯥꯔꯅ ꯔꯦꯒꯅꯔꯗ ꯅꯪꯅ ꯇꯥꯕ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯀꯠꯂꯛꯂꯤ꯫ ꯔꯦꯒꯅꯔꯅꯁꯨ ꯃꯍꯥꯛꯀꯤ ꯒꯤꯂꯥꯁ ꯑꯁꯤ ꯌꯨ ꯍꯥꯏꯔꯣ ꯍꯥꯏꯗꯨꯅ ꯊꯥꯡꯇꯣꯛꯂꯒ ꯑꯩꯅ ꯉꯁꯤ ꯇꯥꯕ ꯄꯥꯝꯂꯤꯕꯁꯤ ꯑꯁꯦꯡꯕꯗꯨꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯇꯦꯀꯠꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯎꯕꯥꯗꯤ ꯉꯁꯥꯏ ꯂꯩꯒꯔꯊꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯐꯨꯔꯛꯄꯗꯒꯤ ꯃꯃꯤꯠ ꯃꯃꯥꯏ ꯑꯁꯤ ꯄꯨꯡꯄꯣꯝ ꯄꯣꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯥ ꯁꯤꯒꯠꯇ ꯃꯍꯥꯛꯅ ꯁꯤꯒꯠ ꯍꯧꯖꯤꯛ ꯏꯕꯥꯅꯤ ꯆꯠꯇꯨꯅ ꯂꯩꯒꯔꯊꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯂꯨꯔꯁꯤ ꯍꯥꯏꯔꯛꯂꯤ꯫ ꯁꯤꯒꯠꯅ ꯃꯌꯥꯝꯕꯗ ꯅꯪ ꯆꯠꯀꯦꯗꯤ ꯆꯠꯂꯨ, ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪ ꯃꯇꯨꯡ ꯏꯜꯂꯛꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯎꯕꯥꯁꯨ ꯈꯤꯇꯪ ꯉꯛꯂꯞꯅ ꯃꯅꯥꯎꯄꯥꯗ ꯅꯪ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯤ꯫ ꯁꯤꯒꯠꯅ ꯃꯇꯝ ꯑꯃꯗ ꯏꯃꯥꯅ ꯅꯨꯡꯁꯤꯔꯝꯕꯁꯤ ꯑꯥꯏꯕꯔ ꯈꯛꯇꯅꯤ, ꯑꯩꯈꯣꯏꯗꯤ ꯑꯃꯠꯇ ꯅꯨꯡꯁꯤꯕꯤꯔꯝꯗꯦ, ꯑꯗꯨꯒ ꯍꯥꯕꯔꯠ ꯀꯧꯕ ꯅꯤꯄꯥꯗꯁꯨ ꯏꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤꯕꯅꯤ꯫ ꯍꯥꯕꯔꯠꯅ ꯏꯃꯥꯕꯨ ꯑꯄꯪꯕ ꯁꯤꯔꯝꯕ ꯑꯗꯨ ꯅꯪꯅꯁꯨ ꯈꯪꯍꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯎꯕꯥꯅ ꯑꯃꯨꯛ ꯑꯩ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯤ ꯍꯥꯏꯗꯨꯅ ꯎꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯤꯒꯠꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯅꯪꯅ ꯈꯟꯕꯗ ꯍꯥꯕꯔꯠ ꯑꯗꯨ ꯏꯁꯣꯔꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯇꯁꯦꯡꯅ ꯃꯍꯥꯛꯄꯨ ꯏꯁꯣꯔ ꯑꯣꯏꯔꯖꯥꯠꯂꯥ, ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯨꯝꯕ ꯏꯆꯝ ꯆꯝꯕ ꯃꯤꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯎꯕꯥꯅ ꯃꯍꯥꯛꯅ ꯏꯃꯥꯕꯨ ꯈꯨꯗꯣꯡꯆꯥꯕ ꯈꯔꯒꯤꯗꯃꯛ ꯂꯣꯏꯅꯔꯝꯕꯅꯤ꯫ ꯁꯤꯒꯠꯅ ꯃꯗꯨꯗ ꯏꯃꯥꯅꯁꯨ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯄꯤꯊꯣꯛꯈꯤꯕꯅꯤ꯫ ꯎꯕꯥꯅ ꯑꯃꯨꯛ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯅꯥꯀꯟ ꯑꯃꯗ ꯊꯝꯈ꯭ꯔꯒ ꯃꯍꯥꯛꯇꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯁꯤꯒꯠꯅ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯏꯃꯥ ꯑꯁꯤ ꯂꯝꯂꯥꯟꯕꯤ ꯃꯤꯇꯣꯞ ꯑꯃꯒꯨꯝ ꯎꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯤꯒꯠꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯥꯏꯕꯔꯅ ꯂꯩꯒꯔꯊꯥꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯆꯈꯤꯁꯅꯨ, ꯑꯩꯗꯤ ꯌꯥꯎꯔꯔꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯎꯕꯥꯅ ꯍꯣꯏ, ꯃꯥꯅ ꯍꯤꯡꯉꯝꯃꯕꯗꯤ ꯁꯣꯏꯗꯅ ꯍꯥꯠꯈꯤꯒꯅꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯤꯒꯤ ꯏꯃꯥ ꯏꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ, ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯃꯆꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯎꯕꯥꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯁꯤꯒꯠꯇꯤ ꯀꯟꯅ ꯅꯣꯛꯈꯠꯂꯛꯂꯤ꯫ ꯎꯕꯥꯅ ꯉꯛꯂꯞ ꯇꯧꯗꯨꯅ ꯅꯪꯅ ꯅꯣꯛꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯀꯠꯂꯛꯂꯤ꯫ ꯁꯤꯒꯠꯅ ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯁꯤꯁꯨ ꯁꯤꯗꯅ ꯔꯦꯒꯅꯔ ꯂꯣꯗꯕ꯭ꯔꯨ ꯏꯔꯥꯏ ꯂꯥꯏꯅ ꯁꯤꯒꯗꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯁꯤꯟ ꯑꯁꯤꯃꯨꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯛꯁꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯑꯦꯛꯕꯥꯔꯁꯤ ꯌꯨ ꯉꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯔꯦꯒꯅꯔꯁꯨ ꯃꯥꯒꯤ ꯁꯔꯪ ꯃꯅꯨꯡ ꯑꯁꯤꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯦꯛꯕꯥꯔꯅ ꯌꯨ ꯉꯥꯎꯅ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯗꯤ ꯀꯣꯅꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯁꯤ ꯁꯪꯁꯥꯔꯁꯤꯗ ꯅꯪ ꯈꯛꯇꯅꯤ꯫ ꯔꯦꯒꯅꯔꯗꯤ ꯑꯗꯨꯃꯛ ꯑꯦꯛꯕꯥꯔꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯦꯛꯕꯥꯔꯅ ꯔꯦꯒꯅꯔꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯁꯥꯔꯪ ꯑꯁꯤꯒꯤ ꯁꯣꯖꯩ ꯑꯁꯤ ꯄꯨꯊꯣꯔꯛꯇꯨꯅ ꯁꯥꯔꯪꯁꯤ ꯍꯥꯡꯇꯣꯛꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗ ꯔꯦꯒꯅꯔꯅꯁꯨ ꯙꯞ ꯇꯧꯔꯛꯄꯗꯒꯤ ꯑꯦꯛꯕꯥꯔꯁꯤ ꯑꯃꯨꯛ ꯈꯪꯗꯨꯅ ꯆꯠꯊꯣꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯑꯦꯛꯕꯥꯔꯗ ꯑꯃꯨꯛ ꯅꯪꯒꯤꯗꯤ ꯑꯩꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯀꯠꯂꯛꯂꯤ꯫ ꯑꯦꯛꯕꯥꯔꯅ ꯑꯩꯅ ꯊꯥꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯔꯦꯒꯅꯔꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯁꯥꯔꯪ ꯑꯁꯤ ꯍꯥꯡꯇꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯔꯦꯒꯅꯔꯁꯨ ꯃꯅꯨꯡꯁꯤꯗꯗꯤ ꯃꯄꯨꯡ ꯐꯥꯅ ꯂꯦꯞꯄ ꯐꯪꯗꯕꯗꯒꯤ ꯁꯥꯔꯪꯁꯤꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯁꯥꯊꯤꯕ ꯁꯛꯂꯣꯟ ꯑꯃ ꯂꯧꯗꯨꯅ ꯇꯤꯡꯂꯤ ꯌꯥꯡꯂꯤꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯦꯛꯕꯥꯔꯁꯨ ꯈꯤꯇꯪ ꯂꯥꯞꯅ ꯆꯠꯊꯣꯛꯇꯨꯅ ꯔꯦꯒꯅꯔꯗ ꯌꯦꯡꯗꯨꯅ ꯀꯤꯔꯞ ꯇꯧꯅ ꯂꯩꯔꯤ꯫ ꯔꯦꯒꯅꯔꯁꯨ ꯑꯦꯛꯕꯥꯔꯗ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯁꯥꯔꯪꯁꯤꯗꯒꯤ ꯇꯞ ꯇꯞꯅ ꯊꯣꯛꯂꯛꯄꯗ ꯑꯦꯛꯕꯥꯔꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯐꯨꯈꯤꯕꯒꯤ ꯆꯩꯅꯥ ꯑꯁꯤꯅ ꯃꯁꯥꯗ ꯑꯁꯣꯛꯄ ꯀꯌꯥ ꯂꯩꯕꯗꯒꯤ ꯑꯃꯨꯛ ꯀꯨꯟꯊꯗꯨꯅ ꯂꯩꯃꯥꯏꯗ ꯍꯤꯞꯇꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯔꯦꯒꯅꯔꯅ ꯑꯦꯛꯕꯥꯔꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯛꯕꯥꯔꯅ ꯅꯪꯉꯣꯟꯗ ꯑꯩꯅ ꯀꯩꯗꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯅ ꯈꯟꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯅꯪꯅ ꯑꯩꯈꯣꯏ ꯏꯁꯣꯔꯒꯨꯝꯅ ꯋꯥ ꯉꯥꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯦꯛꯕꯥꯔꯅ ꯑꯃꯨꯛ ꯌꯨ ꯉꯥꯎꯔꯒ ꯅꯣꯛꯇꯨꯅ ꯑꯩꯗꯤ ꯂꯥꯏꯁꯨ ꯅꯠꯇꯅ, ꯑꯩꯗꯤ ꯀꯔꯤꯁꯨ ꯅꯠꯇꯕ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯔꯦꯒꯅꯔꯅ ꯃꯇꯝ ꯑꯃꯗ
ꯑꯩꯈꯣꯏꯒꯤ ꯇꯥꯟꯇ꯭ꯔꯤꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯈꯤ ꯃꯤꯠ ꯎꯗꯕ ꯃꯤ ꯑꯃꯅ ꯑꯩꯕꯨ ꯎꯔꯀꯥꯟꯗ ꯑꯩꯁꯤ ꯁꯤꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯔꯦꯒꯅꯔꯅ ꯇꯛꯈꯠꯂꯛꯂꯤ ꯑꯦꯛꯕꯥꯔꯅ ꯑꯃꯨꯛ ꯔꯦꯒꯅꯔ ꯅꯪꯅ ꯁꯤꯕꯒꯤ ꯋꯥꯗ ꯑꯗꯨꯝ ꯉꯥꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯔꯦꯒꯅꯔꯅ ꯁꯤꯕ ꯍꯥꯏꯕꯁꯤꯅ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛꯅꯤ ꯍꯥꯏꯔꯛꯂꯤ ꯑꯦꯛꯕꯥꯔꯅ ꯑꯃꯨꯛ ꯅꯈꯣꯏ ꯕꯥꯏꯀꯤꯡꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡꯁꯤ ꯃꯃꯥꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯁꯤꯕꯁꯤ ꯀꯝꯗꯧꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅꯇ ꯂꯩꯕ꯭ꯔꯥ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯕꯗ ꯐꯪꯂꯤꯕ ꯅꯨꯡꯉꯥꯏꯕꯁꯤꯡꯁꯤꯒꯤꯗꯤ ꯀꯔꯤꯝꯇ ꯈꯟꯗꯕꯔꯥ ꯍꯥꯏꯔꯛꯂꯤ ꯔꯦꯒꯅꯔꯅ ꯅꯪꯅ ꯅꯨꯄꯤꯒꯨꯝꯅ ꯋꯥ ꯉꯥꯡꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯛꯂꯤ ꯑꯦꯛꯕꯥꯔꯅ ꯑꯃꯨꯛ ꯈꯤꯇꯪ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯅꯪꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯅꯤꯡꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯤꯟ ꯑꯁꯤ ꯑꯃꯨꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯦꯊꯜꯅ ꯔꯦꯒꯅꯔ ꯑꯃꯗꯤ ꯀ꯭ꯋꯤꯟꯇꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯃꯦꯒꯅꯁ ꯑꯁꯤ ꯃꯈꯣꯏ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯤ ꯑꯉꯥꯡꯁꯤꯅ ꯑꯦꯊꯜꯗ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯦꯊꯜꯅ ꯃꯦꯒꯅꯁ ꯅꯪꯅ ꯆꯠꯄꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯕꯅꯤ ꯅꯪ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯕꯅꯤ ꯍꯥꯏꯔꯛꯂꯤ ꯑꯉꯥꯡꯁꯤꯅ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈꯤꯕ ꯄꯥꯝꯗꯦ ꯍꯥꯏꯔꯛꯂꯤ ꯑꯦꯊꯜꯅ ꯑꯃꯨꯛ ꯑꯗꯨꯕꯨ ꯃꯁꯤ ꯅꯠꯇꯕ ꯅꯪꯉꯣꯟꯗ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯁꯤꯅ ꯅꯪꯒꯤ ꯂꯝꯕꯤꯗ ꯆꯥꯅꯕ ꯈꯔ ꯌꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯗ ꯕꯦꯒ ꯑꯃ ꯄꯤꯁꯟꯈ꯭ꯔꯦ ꯃꯦꯒꯅꯁꯅ ꯋꯥꯈꯜ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯅ ꯑꯩꯗꯤ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯛꯂꯤ ꯑꯦꯊꯜꯅ ꯑꯃꯨꯛ ꯅꯪꯅ ꯆꯠꯄꯗ ꯅꯪꯒꯤ ꯂꯝꯕꯤ ꯃꯌꯥꯝ ꯑꯃ ꯎꯔꯛꯂꯒꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯤꯑꯣꯏꯁꯤꯡ ꯊꯦꯡꯅꯕ ꯃꯇꯝꯗ ꯅꯪꯁꯦ ꯃꯦꯒꯅꯁꯅ ꯍꯥꯏꯅ ꯍꯥꯏꯌꯨ ꯑꯗꯨꯒ ꯔꯦꯒꯅꯔꯒꯤ ꯃꯆꯥꯅꯦ ꯍꯥꯏꯅꯁꯨ ꯍꯥꯏꯌꯨ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯅꯪꯕꯨ ꯇꯔꯥꯝ ꯇꯧꯕꯤꯔꯛꯑꯗꯕꯅꯤ ꯍꯥꯏꯔꯤ ꯃꯦꯒꯅꯁꯅ ꯀꯞꯇꯨꯅ ꯑꯩ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯗꯨ ꯍꯥꯏꯕꯤꯒꯅꯨ ꯑꯩ ꯆꯠꯄ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯑꯦꯊꯜꯗ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯉꯥꯡꯁꯦ ꯑꯦꯊꯜꯅ ꯑꯃꯨꯛ ꯑꯉꯥꯡꯁꯤꯕꯨ ꯏꯟꯊꯣꯛꯇꯨꯅ ꯃꯉꯛꯁꯝꯗ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯊꯝꯗꯨꯅ ꯅꯪ ꯍꯧꯖꯤꯛꯃꯛ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯆꯠꯇ꯭ꯔꯕꯗꯤ ꯃꯐꯝꯁꯤꯗ ꯁꯤꯕ ꯇꯥꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯔꯤ ꯑꯉꯥꯡꯁꯤꯅ ꯑꯃꯨꯛ ꯑꯗꯨꯕꯨ ꯖꯪꯒꯜꯗꯗꯤ ꯁꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯔꯛꯂꯤ ꯑꯦꯊꯜꯅ ꯑꯃꯨꯛ ꯃꯐꯝꯁꯤꯗꯁꯨ ꯖꯪꯒꯜꯗꯨꯗ ꯂꯩꯔꯤꯕ ꯁꯥꯁꯤꯡ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯁꯥꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯆꯠꯍꯧꯔꯣ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯕꯨ ꯏꯟꯊꯣꯛꯈ꯭ꯔꯦ ꯑꯉꯥꯡꯁꯤꯁꯨ ꯀꯞꯂꯤ ꯇꯧꯗꯨꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯨꯅ ꯅꯣꯡꯃꯔ ꯑꯁꯤꯗ ꯅꯤꯡꯉꯝꯗꯅ ꯃꯊꯟꯇ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯔꯦꯒꯅꯔ ꯍꯣꯏꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯁꯤꯗ ꯔꯦꯒꯅꯔꯅ ꯑꯦꯛꯕꯥꯔꯗ ꯅꯈꯣꯏꯒꯤ ꯗꯦꯞꯇꯥꯁꯤꯡꯗꯨꯅ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯀꯝꯗꯧꯒꯅꯤ ꯍꯥꯏꯔꯛꯂꯤ ꯑꯦꯛꯕꯥꯔꯅ ꯑꯃꯨꯛ ꯌꯨ ꯉꯥꯎꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯨ ꯀꯔꯝꯕ ꯃꯇꯥꯡꯒꯤꯅꯣ ꯍꯥꯏꯔꯛꯂꯤ ꯔꯦꯒꯅꯔꯅ ꯅꯈꯣꯏꯒꯤ ꯏꯁꯣꯔꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯤꯒ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯀꯝꯗꯧꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀ ꯍꯪꯀꯠꯂꯛꯂꯤ ꯑꯦꯛꯕꯥꯔꯅ ꯑꯃꯨꯛ ꯏꯁꯣꯔ ꯍꯥꯏꯕꯁꯤ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯤ ꯃꯔꯝ ꯑꯃꯠꯇ ꯂꯩꯔꯝꯃꯣꯏ ꯍꯥꯏꯔꯛꯂꯤ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯈꯨꯗꯤꯡꯃꯛꯁꯤꯒꯤ ꯃꯔꯝ ꯑꯃꯃꯝ ꯂꯩ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯂꯤ ꯔꯦꯒꯅꯔꯅ ꯃꯈꯥ ꯇꯥꯗꯨꯅ ꯑꯦꯛꯕꯥꯔꯗ ꯅꯪꯅ ꯏꯁꯣꯔꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯦꯛꯕꯥꯔꯅ ꯑꯃꯨꯛ ꯀꯔꯤꯒꯨꯝꯕ ꯏꯁꯣꯔ ꯍꯥꯏꯕꯁꯤ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯇꯧꯅꯤꯡꯕꯗ ꯇꯧꯔꯝꯒꯅꯤ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯥꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯍꯤꯡꯅꯔꯛꯑꯅꯤ ꯑꯆꯨꯝ ꯑꯔꯥꯟꯁꯨ ꯑꯃꯠꯇ ꯊꯤꯅꯔꯔꯣꯏ ꯁꯪꯁꯥꯔ ꯑꯁꯤ ꯄꯨꯡꯀꯥꯏ ꯀꯥꯏꯔꯅꯤ ꯄꯨꯝꯅꯃꯛ ꯇꯨꯝꯂꯅꯤ ꯍꯥꯏꯔꯛꯂꯤ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯏꯁꯣꯔꯒꯤ ꯃꯐꯝ ꯑꯃ ꯇꯁꯦꯡꯅ ꯂꯩ ꯍꯥꯏꯕꯁꯤ ꯐꯖꯅ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯂꯩꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯦ ꯈꯟꯗꯨꯅ ꯍꯤꯡꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ ꯑꯦꯛꯕꯥꯔꯅ ꯑꯃꯨꯛ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯝ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯗꯨꯗ ꯍꯤꯡꯕꯗꯤ ꯅꯠꯇꯦ ꯅꯪꯅ ꯍꯤꯡꯂꯤꯕꯗꯨꯗꯤ ꯑꯁꯤꯕꯕꯨ ꯈꯟꯗꯨꯅꯇ ꯍꯤꯡꯕꯅꯤ ꯅꯪꯅ ꯃꯇꯝ ꯆꯨꯞꯄꯗ ꯈꯜꯂꯤꯕꯁꯤ ꯅꯈꯣꯏꯒꯤ ꯚꯦꯟꯍꯂꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯈꯟꯗꯨꯅ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯂꯤ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯅꯪꯁꯨ ꯅꯈꯣꯏꯒꯤ ꯍꯦꯚꯟꯒꯤ ꯋꯥꯈꯟꯗꯨꯗ ꯈꯟꯗꯨꯅ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯅꯗꯤ ꯅꯈꯣꯏꯒꯤ ꯍꯦꯚꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯤꯕꯅꯤ ꯅꯈꯣꯏꯅ ꯈꯜꯂꯤꯕꯁꯤ ꯃꯐꯝꯗꯨꯗ ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏꯅ ꯂꯩ ꯈꯜꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯦꯛꯕꯥꯔꯗ ꯑꯃꯨꯛ ꯉꯥꯡꯂꯛꯂꯤ ꯑꯦꯛꯕꯥꯔꯅ ꯑꯃꯨꯛ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯅꯈꯣꯏꯒꯤ ꯚꯦꯟꯍꯂꯥꯗꯨꯅꯤ ꯃꯗꯨꯗ ꯅꯈꯣꯏꯅ ꯈꯜꯂꯤꯕꯅ ꯁꯤꯈ꯭ꯔꯕ ꯃꯤ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯗꯨꯅ ꯃꯔꯨ ꯃꯄꯥꯡ ꯑꯣꯏꯕꯁꯨ ꯌꯥꯎꯏ ꯍꯥꯏ ꯑꯃꯨꯛ ꯍꯟꯅ ꯍꯟꯅ ꯁꯨꯅꯕꯁꯨ ꯌꯥꯎꯏ ꯍꯥꯏ ꯃꯗꯨꯅ ꯀꯝꯗꯧꯕ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯔꯦꯒꯅꯔꯅ ꯐꯝꯊꯗꯨꯅ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯐꯝ ꯑꯅꯤꯃꯛꯁꯤ ꯑꯉꯛꯄꯒꯤ ꯑꯉꯛꯄ ꯉꯥꯛꯇ ꯉꯥꯏꯔꯦꯅꯦ ꯍꯥꯏꯔꯤ ꯃꯈꯣꯏꯅꯤꯁꯤ ꯍꯧꯖꯤꯛ ꯌꯨ ꯉꯥꯎꯃꯟꯕꯗꯒꯤ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯗꯕꯗꯒꯤ ꯃꯥꯡ ꯑꯣꯟꯁꯟꯅꯗꯨꯅ ꯎꯈꯣꯡ ꯑꯃꯃꯝꯗ ꯉꯥꯊꯗꯨꯅ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯏꯁꯤꯡꯒꯤ ꯃꯔꯝꯗ ꯂꯥꯎꯅꯔꯨꯔꯕꯁꯨ ꯑꯦꯛꯕꯥꯔꯅ ꯈꯤꯇꯪ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯑꯦꯊꯦꯜꯁꯇꯦꯟ ꯍꯥꯏꯅ ꯃꯃꯤꯡꯁꯤ ꯄꯜꯂꯛꯂꯤ ꯔꯦꯒꯅꯔꯁꯨ ꯑꯦꯊꯦꯜꯁꯤ ꯃꯤꯡ ꯇꯥꯕꯗꯒꯤꯗꯤ ꯑꯦꯛꯕꯥꯔꯗ ꯃꯨꯟꯅ ꯌꯦꯡꯉꯛꯂꯤ ꯑꯦꯛꯕꯥꯔꯅ ꯃꯈꯥ ꯇꯥꯗꯨꯅ ꯃꯍꯥꯛꯇꯤ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯃꯤꯅꯤ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯂꯤ ꯑꯦꯛꯕꯥꯔꯅ ꯑꯃꯨꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛ ꯀꯔꯝꯅ ꯁꯤꯈꯤꯕꯅꯣ ꯍꯥꯏꯔꯛꯂꯤ ꯔꯦꯒꯅꯔꯁꯨ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯆꯦꯟꯗꯨꯅ ꯐ꯭ꯂꯣꯀꯤꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯔꯛꯂꯤ ꯑꯦꯛꯕꯥꯔꯅ ꯑꯃꯨꯛ ꯅꯠꯇꯦ ꯅꯈꯣꯏꯒꯤ ꯏꯁꯣꯔꯅ ꯍꯥꯠꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯂꯤ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯅꯠꯇꯦ ꯐ꯭ꯂꯣꯀꯤꯅ ꯍꯥꯠꯈꯤꯕꯅꯤ ꯐ꯭ꯂꯣꯀꯤꯅ ꯃꯉꯣꯟꯗ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯐꯥꯎꯕꯗꯒꯤ ꯃꯥꯕꯨ ꯍꯥꯠꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯔꯝꯅ ꯑꯦꯊꯦꯜꯁꯇꯦꯟꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯒ ꯑꯩꯅꯁꯨ ꯑꯦꯊꯦꯜꯁꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯏꯕꯥꯅꯤꯅ ꯅꯛꯅꯅ ꯂꯩꯕꯗꯨ ꯐ꯭ꯂꯣꯀꯤꯅ ꯄꯥꯝꯗꯕꯗꯒꯤ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯔꯛꯂꯤ ꯑꯦꯛꯕꯥꯔꯅ ꯑꯃꯨꯛ ꯑꯩꯅꯁꯨ ꯃꯇꯝ ꯑꯃꯗ ꯀꯜꯂꯛꯄ ꯐꯥꯎꯈꯤ ꯃꯥꯅ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯅꯪꯕꯨ ꯑꯣꯏꯅ ꯈꯟꯈꯤꯕ ꯑꯗꯨ ꯑꯩꯅꯁꯨ ꯆꯥꯛꯆꯍꯧꯏ ꯅꯪꯅ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯑꯩꯁꯨ ꯃꯐꯝꯁꯤꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯍꯧꯏ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯇꯪꯈꯥꯏ ꯑꯃ ꯐꯛꯇꯣꯛꯇꯨꯅ ꯄꯨꯈꯤꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔꯤ ꯔꯦꯒꯅꯔꯅꯁꯨ ꯑꯦꯊꯦꯜꯁꯄꯨ ꯅꯤꯡꯖꯪꯗꯨꯅ ꯃꯥꯅꯁꯨ ꯑꯩꯕꯨ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯁꯤ ꯑꯩꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ ꯑꯗꯨꯒ ꯑꯩꯅꯁꯨ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯔꯤ ꯑꯦꯛꯕꯥꯔꯅ ꯑꯃꯨꯛ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯤ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯃꯉꯣꯟꯗꯗꯤ ꯑꯩꯈꯣꯏꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ
ꯃꯥꯅ ꯑꯣꯏꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯕ ꯃꯤꯅꯤ ꯑꯦꯛꯕꯥꯔꯠꯅ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩ ꯚꯥꯞ ꯇꯥꯗꯦ ꯍꯥꯏꯔꯤ ꯔꯦꯒꯅꯔꯅ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕꯒꯤ ꯋꯥꯅꯤ ꯃꯥꯅꯗꯤ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯑꯃꯠꯇ ꯂꯩꯇꯦ ꯑꯦꯛꯕꯥꯔꯠꯅ ꯃꯐꯝꯁꯤꯗ ꯃꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯝꯃꯒꯗꯤ ꯉꯁꯤꯁꯨ ꯍꯤꯡꯗꯨꯅ ꯂꯩꯔꯝꯒꯗꯕꯅꯤ ꯍꯥꯏꯔꯤ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯃꯐꯝꯁꯤꯗꯁꯨ ꯃꯥꯒꯤ ꯌꯦꯛꯅꯕ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯔꯤ ꯑꯦꯛꯕꯥꯔꯠꯅ ꯑꯃꯨꯛ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯐꯝꯗꯤ ꯖꯒꯥ ꯑꯁꯤꯗꯅꯤ ꯍꯥꯏꯔꯛꯂꯤ ꯔꯦꯒꯅꯔꯅ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯅꯪꯅ ꯀꯔꯤ ꯑꯣꯏꯗꯅ ꯐꯤꯔꯦꯞ ꯑꯗꯨ ꯂꯦꯞꯀꯗꯧꯔꯤꯕꯅꯣ ꯃꯍꯥꯛꯅ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇꯒꯤ ꯑꯩꯕꯨ ꯑꯣꯏꯅ ꯄꯥꯝꯖꯅ ꯈꯟꯈꯤꯕꯅꯤ ꯃꯁꯤꯗ ꯑꯩꯒꯤ ꯏꯔꯥꯜ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯤ ꯑꯦꯛꯕꯥꯔꯠꯅ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯅꯈꯣꯏꯒꯤ ꯂꯥꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯒꯗ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯔꯛꯂꯤ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯃꯐꯝꯁꯤꯡꯗꯨꯗ ꯃꯍꯥꯛꯅ ꯂꯩꯕ ꯂꯩꯇꯕꯒ ꯍꯧꯖꯤꯛ ꯀꯔꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯒꯦ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛꯅ ꯁꯤꯈꯤꯕꯒꯤ ꯆꯩꯅꯥ ꯑꯗꯨ ꯉꯁꯤ ꯐꯥꯎꯕ ꯀꯣꯛꯇꯅ ꯂꯩꯔꯤ ꯅꯪꯉꯣꯟꯗꯗꯤ ꯂꯩꯔꯣꯏ ꯍꯥꯏꯔꯤ ꯑꯦꯛꯕꯥꯔꯠꯅ ꯑꯃꯨꯛ ꯅꯪꯅ ꯁꯤꯒꯗꯧꯔꯤꯕꯁꯤꯒꯤ ꯆꯩꯅꯥ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯀꯣꯛꯄ ꯅꯥꯏꯗꯅ ꯂꯩꯍꯧꯔꯒꯅꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯥꯎꯒꯝꯗꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯒꯅꯤ ꯍꯥꯏꯔꯤ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯕꯁꯨ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯇꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯑꯦꯛꯕꯥꯔꯠꯁꯨ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯌꯥꯝ ꯄꯦꯟꯗꯅ ꯀꯞꯄꯛꯂꯤ ꯃꯈꯣꯏꯅꯤꯁꯤ ꯍꯧꯖꯤꯛ ꯀꯞꯃꯤꯟꯅꯗꯨꯅ ꯎꯪꯗꯨꯅ ꯇꯨꯃꯤꯟ ꯐꯝꯂꯒ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯀꯦꯇꯦꯀꯠꯇ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯁꯤꯗ ꯁꯤꯒꯠꯀ ꯎꯕꯥꯒꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯂꯩꯒꯔꯊꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯤ ꯑꯦꯁꯇ꯭ꯔꯣꯏꯗ ꯑꯁꯤ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ ꯃꯍꯥꯛꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯁꯤꯒꯠ ꯍꯣꯏꯁꯨ ꯈꯪꯉꯝꯃꯤ ꯃꯈꯣꯏꯅꯤꯅ ꯈꯪꯕꯁꯤ ꯎꯕꯗ ꯑꯦꯁꯇ꯭ꯔꯣꯏꯗꯅ ꯅꯈꯣꯏꯅꯤꯅ ꯑꯩꯉꯣꯟꯗ ꯀꯤꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯒꯤ ꯏꯃꯤꯡ ꯑꯦꯁꯇ꯭ꯔꯣꯏꯗ ꯀꯧꯏ ꯍꯥꯏꯔꯤ ꯁꯤꯒꯠꯅ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯉꯤ ꯑꯗꯨꯅ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯦꯁꯇ꯭ꯔꯣꯏꯗꯅ ꯑꯩꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯈꯣꯏꯒꯤ ꯉꯁꯤ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟꯗꯨ ꯆꯨꯝꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯃꯁꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯄꯥꯝꯖꯕꯅꯤ ꯔꯦꯒꯅꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯤꯕ ꯅꯈꯣꯏꯒ ꯑꯩꯒ ꯃꯔꯨꯞ ꯁꯥꯟꯅꯗꯨꯅ ꯅꯛꯅꯅ ꯂꯩꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ ꯎꯕꯥꯅ ꯑꯃꯨꯛ ꯃꯃꯤꯠ ꯃꯃꯥꯏ ꯏꯄꯣꯝ ꯄꯣꯝꯗꯨꯅ ꯋꯥꯐꯝꯗꯨꯒꯤ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯑꯀꯤꯕ ꯐꯥꯎꯏ ꯍꯥꯏꯔꯛꯂꯤ ꯑꯦꯁꯇ꯭ꯔꯣꯏꯗꯅ ꯑꯃꯨꯛ ꯃꯣꯃꯣꯟ ꯅꯣꯛꯑꯝꯕꯗꯒꯤ ꯃꯃꯥꯏꯁꯤ ꯁꯥꯊꯤꯕꯒꯤ ꯃꯥꯏꯊꯣꯡ ꯑꯃꯗ ꯈꯪꯍꯣꯡ ꯍꯣꯡꯖꯤꯟꯈꯤꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ ꯑꯩꯕꯨ ꯅꯈꯣꯏꯅ ꯀꯤꯐꯝ ꯊꯣꯛꯄꯅꯤ ꯑꯩꯅ ꯉꯁꯤ ꯅꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯁꯨ ꯋꯥꯐꯝꯁꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯂꯩꯒꯔꯊꯥꯗ ꯈꯨꯠ ꯊꯥꯒꯦ ꯈꯜꯂꯛꯂꯕꯗꯤ ꯁꯤꯒꯗꯕꯅꯤ ꯈꯪꯉꯨ ꯍꯥꯏꯔꯝꯂꯒ ꯑꯦꯁꯇ꯭ꯔꯣꯏꯗ ꯑꯁꯤ ꯆꯠꯈꯤꯒꯦ ꯇꯧꯔꯛꯄꯗ ꯎꯕꯥꯅ ꯁꯥꯎꯅ ꯃꯐꯝꯁꯤꯗ ꯂꯩꯕ ꯄꯣꯠ ꯑꯃ ꯂꯪꯈꯥꯏꯔꯝꯃꯤ ꯑꯦꯁꯇ꯭ꯔꯣꯏꯗꯁꯨ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯁꯜꯂꯛꯇꯨꯅ ꯎꯕꯥꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯎꯕꯥꯅ ꯑꯦꯁꯇ꯭ꯔꯣꯏꯗꯇ ꯂꯩꯒꯔꯊꯥ ꯐꯥꯎꯕꯗ ꯀꯤꯗꯕ ꯑꯩꯅ ꯃꯥꯒꯤ ꯃꯅꯥꯏꯗꯗꯤ ꯀꯔꯤꯒꯤ ꯀꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯑꯦꯁꯇ꯭ꯔꯣꯏꯗꯁꯨ ꯃꯣꯃꯣꯟ ꯅꯣꯛꯁꯜꯂꯝꯃꯒ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯋꯦꯁꯦꯛꯁꯇ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯁꯤꯗ ꯅꯤꯡꯊꯧ ꯑꯦꯛꯕꯥꯔꯠꯀ ꯔꯦꯒꯅꯔꯒꯁꯤ ꯃꯍꯥꯛꯀꯤ ꯁꯤꯡꯍꯥꯁꯟꯁꯤꯗ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯖꯨꯗꯤꯠꯅ ꯑꯦꯊꯦꯜꯁꯇꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯦꯜꯐ꯭ꯔꯦꯗ ꯑꯁꯤ ꯄꯨꯗꯨꯅ ꯆꯪꯉꯛꯂꯤ ꯑꯉꯥꯡꯁꯤ ꯎꯕꯗ ꯔꯦꯒꯅꯔꯁꯨ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯤ ꯖꯨꯗꯤꯠꯅ ꯔꯦꯒꯅꯔꯗ ꯑꯗꯣꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯎꯖꯕ ꯐꯪꯕꯁꯤ ꯑꯩꯉꯣꯟꯗꯗꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯍꯥꯏꯔꯛꯂꯤ ꯔꯦꯒꯅꯔꯅꯁꯨ ꯍꯧꯒꯠꯇꯨꯅ ꯇꯞꯅ ꯆꯪꯁꯜꯂꯛꯇꯨꯅ ꯍꯟꯗꯛ ꯑꯩꯅ ꯂꯥꯛꯄꯁꯤꯗ ꯅꯪꯒꯨꯝꯕ ꯈꯔꯗꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯌꯥꯝꯕꯗꯗꯤ ꯐꯥꯎꯔꯝꯃꯣꯏ ꯍꯥꯏꯔꯛꯂꯤ ꯖꯨꯗꯤꯠꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯃꯌꯥꯝꯗꯒꯤꯁꯨ ꯇꯣꯉꯥꯜꯂꯤ ꯍꯥꯏꯔꯛꯂꯤ ꯔꯦꯒꯅꯔꯗꯤ ꯑꯦꯊꯦꯜꯁꯇꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯤꯕ ꯑꯦꯜꯐ꯭ꯔꯦꯗꯇ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯆꯪꯁꯜꯂꯛꯂꯤ ꯖꯨꯗꯤꯠꯅꯁꯨ ꯑꯦꯜꯐ꯭ꯔꯦꯗꯄꯨ ꯔꯦꯒꯅꯔꯒꯤ ꯃꯅꯥꯛꯇ ꯊꯥꯖꯤꯟꯈ꯭ꯔꯦ ꯖꯨꯗꯤꯠꯅ ꯔꯦꯒꯅꯔꯗ ꯑꯉꯥꯡ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ ꯃꯃꯤꯡꯅ ꯑꯦꯜꯐ꯭ꯔꯦꯗ ꯀꯧꯕꯅꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯃꯤꯡ ꯄꯜꯂꯛꯀꯦ ꯇꯧꯕ ꯑꯁꯤꯗ ꯔꯦꯒꯅꯔꯅ ꯊꯠꯇꯨꯅ ꯑꯩꯅ ꯍꯥꯟꯅ ꯑꯉꯥꯡꯁꯤ ꯎꯕꯗ ꯈꯪꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯇꯥꯛꯇ꯭ꯔꯕꯁꯨ ꯌꯥꯔꯦ ꯃꯍꯥꯛ ꯑꯦꯊꯦꯜꯁꯇꯦꯟꯒꯤ ꯃꯆꯥꯅꯤ ꯍꯥꯏꯔꯛꯂꯤ ꯔꯦꯒꯅꯔꯅꯁꯨ ꯋꯥꯐꯝꯁꯤ ꯄꯜꯂꯛꯄꯗ ꯖꯨꯗꯤꯠꯁꯨ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯤ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯃꯅꯥꯛꯇꯁꯨ ꯔꯦꯒꯅꯔꯅ ꯆꯪꯁꯤꯟꯗꯨꯅ ꯅꯪꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯔꯕ ꯑꯦꯊꯦꯜꯁꯇꯦꯟꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯝꯃꯤ ꯑꯉꯥꯡꯁꯤꯅꯁꯨ ꯔꯦꯒꯅꯔꯕꯨ ꯎꯖꯕꯗ ꯍꯔꯥꯎꯕ ꯐꯥꯎꯔꯤ ꯔꯦꯒꯅꯔꯁꯨ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯆꯦꯟꯗꯨꯅ ꯑꯦꯊꯦꯜꯁꯇꯦꯟꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯉꯥꯡꯁꯤꯕꯨ ꯀꯣꯟꯕꯤꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯅꯤꯡꯊꯧ ꯑꯦꯛꯕꯥꯔꯠ ꯑꯁꯤ ꯂꯥꯏ ꯈꯣꯏꯔꯝꯐꯝ ꯀꯥ ꯑꯃꯗ ꯃꯊꯟꯗ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯏꯁꯣꯔꯁꯤꯡꯒꯤ ꯑꯌꯦꯛꯄ ꯂꯥꯏꯁꯤꯡ ꯃꯌꯥꯝ ꯑꯃ ꯌꯦꯡꯗꯨꯅ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯏꯁꯣꯔ ꯅꯪꯒꯤ ꯐꯣꯇꯣꯁꯤꯡꯁꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯥꯏꯊꯣꯡꯗ ꯆꯩꯅꯥ ꯈꯥꯡꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯕꯁꯤ ꯑꯩꯅ ꯎꯔꯤ ꯑꯥꯔꯊ ꯆꯦꯜꯂꯕ ꯁꯛꯇꯝꯁꯤꯡ ꯑꯁꯤꯕꯨ ꯑꯩꯅꯁꯨ ꯏꯁꯥ ꯏꯊꯟꯇ ꯅꯩꯅꯖꯔꯤ ꯑꯩꯅ ꯑꯣꯏꯗꯕ ꯃꯌꯥꯝ ꯇꯧꯈ꯭ꯔꯦ ꯃꯤ ꯀꯌꯥꯕꯨꯁꯨ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯀꯌꯥꯒꯤ ꯍꯛ ꯀꯌꯥ ꯑꯃꯁꯨ ꯑꯩꯅ ꯃꯨꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡ ꯑꯁꯤꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯆꯨꯝꯕ ꯑꯣꯏꯅ ꯎꯍꯟꯅꯕ ꯍꯣꯠꯅꯕꯗ ꯏꯁꯥ ꯏꯊꯟꯇ ꯄꯨꯛꯅꯤꯡꯗ ꯂꯥꯟꯊꯦꯡꯅꯖꯔꯤ ꯑꯩꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯗ ꯄꯨꯛꯅꯤꯡ ꯑꯃꯗꯤ ꯊꯋꯥꯏꯕꯨ ꯂꯩꯈꯥ ꯇꯥꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯤ ꯋꯥꯐꯝꯁꯤꯡꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯑꯦꯛꯕꯥꯔꯠꯅ ꯐꯖꯔꯕ ꯕꯦꯛꯒ꯭ꯔꯥꯎꯟꯒꯤ ꯏꯁꯩ ꯑꯃꯒ ꯂꯣꯏꯅꯅ ꯏꯁꯣꯔꯒꯤ ꯐꯣꯇꯣꯁꯤꯡꯁꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯔꯦꯒꯅꯔꯁꯨ ꯀꯥ ꯑꯁꯤꯗ ꯃꯊꯟꯇ ꯐꯝꯗꯨꯅ ꯋꯥꯈꯟꯗ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯀꯌꯥ ꯑꯃ ꯎꯗꯨꯅ ꯁꯤꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯉꯥꯏꯖꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯅꯤꯡꯊꯧ ꯑꯦꯛꯕꯥꯔꯠꯀ ꯔꯦꯒꯅꯔꯒꯁꯤ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯑꯦꯛꯕꯥꯔꯠꯅ ꯔꯦꯒꯅꯔꯗ ꯑꯩ ꯅꯪꯕꯨ ꯍꯥꯠꯄ ꯉꯝꯂꯔꯣꯏ ꯔꯦꯒꯅꯔ ꯃꯌꯥꯝꯅꯗꯤ ꯅꯪꯕꯨ ꯍꯥꯠꯂꯣ ꯍꯥꯏꯗꯨꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯑꯃ ꯂꯥꯎꯅꯔꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯔꯛꯂꯤ ꯔꯦꯒꯅꯔꯁꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯅꯤꯡꯊꯧ ꯑꯦꯂꯥꯒꯤ ꯃꯅꯥꯛꯇ ꯊꯥꯎ ꯏꯕꯥꯅꯤꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯅꯤ ꯑꯦꯂꯥꯅꯗꯤ ꯑꯩꯕꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯤ ꯑꯦꯛꯕꯥꯔꯠꯅ ꯑꯃꯨꯛ ꯑꯩꯅ ꯈꯟꯕꯗꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯑꯃꯠꯇ ꯇꯧꯗꯕꯤꯗ ꯅꯪꯕꯨ ꯅꯅꯤꯡꯇꯝꯅ ꯊꯥꯗꯣꯛꯄ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯔꯦꯒꯅꯔꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡꯅꯁꯨ
ꯑꯩ ꯑꯁꯤ ꯋꯦꯁꯦꯛꯇ ꯆꯠꯈꯤ ꯍꯥꯏꯅ ꯈꯪꯍꯧꯕꯅꯤ꯫ ꯑꯩꯅ ꯃꯐꯝꯁꯤꯗ ꯁꯤꯈꯤꯕꯗ ꯃꯈꯣꯏꯅ ꯀꯩꯗꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯅꯪꯅ ꯈꯪꯕ꯭ꯔꯥ? ꯃꯈꯣꯏ ꯂꯣꯏꯅ ꯍꯧꯅꯗꯨꯅ ꯃꯐꯝꯁꯤꯗ ꯂꯥꯛꯀꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯍꯛꯆꯥꯡꯗꯒꯤ ꯊꯋꯥꯏ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯂꯪꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯅꯪꯅ ꯃꯗꯨꯗ ꯍꯤꯡꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯋꯥꯅꯤ꯫ ꯑꯩꯒꯤ ꯂꯃꯟ ꯈꯨꯝꯕ ꯃꯣꯏꯅ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯅꯤꯡꯊꯧ ꯑꯦꯒꯕꯥꯔꯗꯇꯤ ꯔꯦꯒꯅꯔꯒꯤ ꯋꯥꯐꯝꯁꯤꯗ ꯀꯤꯔꯞ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯔꯦꯒꯅꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ, ꯏꯕꯥꯅꯤꯒꯤ ꯃꯇꯝ ꯑꯃꯒꯤ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯊꯥꯖꯅꯕ ꯑꯃꯗꯤ ꯂꯩꯕꯗꯥꯏꯅꯦ? ꯑꯦꯒꯕꯥꯔꯗꯅꯁꯨ ꯍꯣꯏ ꯂꯩ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯔꯦꯒꯅꯔꯅꯁꯨ ꯍꯔꯥꯎꯗꯨꯅ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯊꯕꯛ ꯑꯃ ꯇꯧꯗꯕ ꯌꯥꯔꯔꯣꯏ꯫ ꯑꯦꯒꯕꯥꯔꯗꯅ ꯀꯔꯝꯕ ꯊꯕꯛꯅꯣ ꯍꯥꯏꯔꯤ꯫ ꯔꯦꯒꯅꯔꯅ ꯃꯐꯝꯁꯤꯗ ꯑꯩꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯁꯣꯏꯅꯥꯏꯔꯕ ꯑꯗꯨ ꯅꯪꯒꯤ ꯑꯣꯏꯕ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯇꯧꯗꯨꯅ ꯌꯨꯝ ꯌꯧꯅꯕ ꯊꯤꯟꯒꯗꯕꯅꯤ꯫ ꯑꯦꯒꯕꯥꯔꯗꯅꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯩ ꯂꯣꯏꯅ ꯄꯥꯡꯊꯣꯛꯂꯒꯦ, ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯕꯗꯤ ꯀꯩꯗꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯔꯦꯒꯅꯔꯅ, ꯑꯩꯅ ꯏꯆꯥꯅꯨꯄꯥ ꯑꯥꯏꯚꯔꯁꯤꯗ ꯍꯥꯏꯒꯗꯧꯔꯤꯕꯅꯤ, ꯅꯪꯒꯤ ꯅꯌꯥꯝꯕꯁꯤꯡꯗ ꯇꯝꯃꯨ ꯅꯤꯡꯊꯧ ꯑꯦꯒꯕꯥꯔꯗꯅ ꯑꯩꯕꯨ ꯀꯟꯅꯕ ꯀꯟꯅ ꯍꯣꯠꯅꯍꯧꯏ ꯍꯥꯏꯗꯨꯅ꯫ ꯅꯪꯒ ꯑꯩꯒꯗꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ, ꯑꯗꯨꯒ ꯑꯩ ꯁꯤꯕꯒꯤ ꯗꯥꯏꯇ ꯄꯨꯝꯅꯃꯛꯁꯤ ꯅꯤꯡꯊꯧ ꯑꯦꯂꯥꯅꯤ ꯍꯥꯏꯅ ꯇꯝꯃꯨ꯫ ꯑꯩꯅ ꯋꯥꯐꯝꯁꯤꯡꯁꯤ ꯍꯥꯏꯗꯨꯅ ꯏꯆꯥ ꯑꯗꯨꯕꯨ ꯌꯨꯝꯗ ꯊꯥꯈꯤꯒꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯃꯐꯝꯁꯤꯗ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯤ ꯑꯩꯒꯤ ꯂꯃꯟ ꯈꯨꯝꯕ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯦꯂꯥꯕꯨꯗꯤ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯈ꯭ꯔꯒꯅꯤ, ꯑꯗꯨꯒ ꯅꯪꯕꯨꯗꯤ ꯃꯈꯣꯏꯅ ꯉꯥꯛꯄꯤꯔꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯒꯕꯥꯔꯗꯁꯨ ꯔꯦꯒꯅꯔꯒꯤ ꯇꯝꯊꯤꯕ ꯃꯑꯣꯡꯁꯤ ꯎꯕꯗ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯔꯦꯒꯅꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ, ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯧꯔꯥꯡ ꯑꯁꯤ ꯈꯤꯇꯪ ꯊꯨꯅꯕ ꯇꯧꯔꯣ, ꯃꯇꯝ ꯂꯩꯁꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯑꯀꯤꯕ ꯈꯥꯡꯂꯤꯕ ꯅꯤꯡꯊꯧ ꯑꯦꯒꯕꯥꯔꯗꯀꯤ ꯃꯈꯨꯠ ꯑꯁꯤꯕꯨ ꯔꯦꯒꯅꯔꯅ ꯇꯞꯅ ꯂꯧꯊꯣꯛꯇꯨꯅ, ꯃꯁꯤꯗ ꯅꯪꯅ ꯀꯤꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯈ꯭ꯔꯦ꯫ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫